ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯀꯗꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ꯫ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯁꯤꯡꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯨꯕꯗꯒꯤ ꯃꯇꯝ ꯀꯨꯏꯗꯅ ꯆꯠꯇꯅ ꯅꯤꯡꯈꯥꯏꯔꯛꯄꯒꯨꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯂꯂꯣꯟꯗꯨꯅ ꯆꯥꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯥꯎꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯇꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯊꯕꯛ ꯇꯧꯍꯜꯂꯨꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯀꯝꯗꯧꯔꯦ? ꯁꯨꯝ ꯆꯥꯕ ꯌꯨꯝꯕꯤꯁꯤꯡꯅ ꯌꯨꯝꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯁꯥꯈꯤꯕꯗꯒꯤ ꯃꯇꯝ ꯀꯨꯏꯗꯅ ꯆꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ 70ꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕꯁꯤꯡ ꯑꯁꯤꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯁꯥꯒꯤ ꯃꯊꯧꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯌꯥꯝ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇꯨꯅ ꯏꯅ ꯂꯧꯈꯣꯡ ꯆꯦꯟꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯁꯨ ꯅꯣꯝꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯃꯗꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯍꯥꯏꯕꯗꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯖꯗ꯭ꯔꯦ꯫ ꯃꯗꯨꯅ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤ ꯐꯤꯗꯝꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ꯫ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯆꯍꯤ ꯃꯉꯥ ꯂꯩꯔꯒ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯒꯗꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯕꯨ ꯅꯨꯡꯁꯤꯕ ꯃꯤꯔꯦꯞꯁꯤꯡ ꯑꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯕꯨ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯗꯤ ꯅꯦ ꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯅ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯁꯤꯡ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯌꯨꯝꯕꯤꯁꯤꯡ ꯑꯣꯏꯍꯜꯂꯨꯕꯗꯒꯤ ꯃꯇꯝ ꯀꯨꯏꯗꯅ ꯆꯠꯇꯅ ꯇꯦꯛꯊꯔꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯅꯝꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤꯕꯒꯤ ꯀꯌꯥꯠꯇ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯚꯣꯇꯔ ꯃꯤꯌꯥꯝꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯁꯨꯝ ꯆꯥꯗꯕ ꯑꯐꯕ ꯌꯨꯝꯕꯤ ꯈꯟꯗꯨꯅ ꯁꯨꯝ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯊꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯒꯗꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯁꯨ ꯑꯐꯕ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯈꯟꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯏꯌꯥꯛꯅꯒꯅꯤ ꯍꯥꯏꯕꯁꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯕꯤꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫